Everyone, ngasidi uthum maton kangsu chajagadone uthum maton kangsu da changadaba mayansingda leizare mangan se dum apopana tawbirosu ai mangan apopa lehaudabai damakta si mangan akangba se suraga tawjadoine nga bujare mode of use se fresh and decoction yai uthum se medium size tree ni adagi ma sijinaba se use tawbase root and leaf adum yai aduga mode of preparations leaf cook for decoctions adagi root crushed with water for extract cooked leaves eaten in urinary disorder and diabetes se yamna kanai hai masagi futli pado nu dong ha inghallaga ne sumdoaga soirani kupna adon fresh oina chabir shai ko khoi ahan leibagi maya saiba yadabagi ne ba futli ne kaba fudo ini fresh oina chabir basu hawe aduga kaini root extracts are used for fever adagi diarrhea adagi inungsit ki ifatabagi laina haitare ko inungsit kumba phat inungsit fataba adagi tang chikpa khukang chikpa chokthaba sagau thungba adagi nupi inungsit fataba sengdaba singdadi yamna kanai aduduna hoji uthum maton chongba matamne aduduna dum chatchuli shangebane chongingai da khaga hega chabi howa khwaidagi best ni mangan do sudu over matungda ni sudu es maina kupna aduga chaibire ado yarbo kai thaina hansing su haibiramba khoi matamgi haira adagi matamgi mara masing chabiba khwaidagi phai haibase si khoi yam tamjaningai ne yarbo makai hoji uthum maton chongbu matamnena dum chabi hobu yai mari mangara phanglagadi dum he aga su sabiba yai. Thank you everyone for watching my video. Bye bye.